ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯥꯝꯗ PLAꯒꯤ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯂꯣ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ PLAꯒꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯁꯥꯝꯗ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯒ꯭ꯔꯥꯁꯔꯨꯠ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯕꯁꯤꯁꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯄ꯭ꯂꯥꯇꯟ ꯕꯖꯥꯔꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯥꯔꯕ PLAꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯌꯥꯡꯂꯝꯕꯝ ꯕꯣꯕꯤ ꯀꯧꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ DGP ꯏꯁ ꯃꯔꯤꯅꯥꯟ ꯗꯦꯀꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 22 ꯁꯨꯔꯕ ꯃꯌꯥꯡꯂꯝꯕꯝ ꯕꯣꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯈꯤꯕ ꯑꯥꯔꯝ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠꯇ ꯄꯜꯂꯤ꯫ ꯅꯣꯔꯊ ꯏꯁꯠ ꯊꯪꯕꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯀꯟꯕ ꯅꯣꯡ ꯆꯨꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯖꯟ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯕꯤꯁꯤꯡ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯕ ꯌꯥꯕ ꯂꯝꯕꯤ ꯄꯔꯤꯡꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯉꯁꯤ ꯆꯠꯊꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯈꯤꯕ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯃꯈꯣꯡꯗꯒꯤ ꯀꯥꯡꯆꯨꯞ ꯇꯥꯈꯤꯕ ꯌꯥꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯛꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤꯗ ꯍꯥꯟꯅ ꯐꯨꯝꯂꯝꯕ ꯑꯄꯤꯛꯄ ꯄꯥꯏꯞ ꯐꯨꯛꯇꯣꯛꯄꯅꯆꯤꯡꯕ ꯆꯠꯊꯈꯤ꯫ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯅꯣꯡ ꯀꯟꯅ ꯇꯥꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯅꯗꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯉꯁꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯍꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯅ ꯉꯁꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ KNFPꯒꯤ ꯀꯦꯗꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ KNFPꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯅꯤꯡꯇꯝꯅ ꯂꯝꯕꯤ ꯁꯦꯝꯕꯗ ꯑꯌꯦꯠ-ꯑꯄꯟ ꯀꯅꯥꯃꯠꯇꯅ ꯄꯤꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯉꯁꯤꯗ ꯅꯠꯇꯅ ꯃꯃꯥꯡꯊꯛꯇꯁꯨ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯌꯨꯝ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯀꯟꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ 8ꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯑꯗꯨ ꯂꯥꯡꯒꯣꯜ ꯂꯥꯏꯃꯅꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ 8ꯄꯨ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯐꯥꯖꯤꯜꯂꯝꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ 3 ꯐꯥꯒꯠꯂꯦ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯊꯣꯡꯖꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯕꯁꯟꯇꯤ ꯂꯩꯃ 50, ꯆꯉꯥꯡꯉꯩꯗꯒꯤ ꯋꯥꯏꯈꯣꯝ ꯒꯤꯇꯥ 33 ꯑꯃꯁꯨꯡ ꯆꯉꯥꯡꯉꯩ ꯎꯆꯦꯛꯀꯣꯟꯗꯒꯤ ꯀꯥꯡꯉꯕꯝ ꯁꯨꯟꯗꯔꯤ 58ꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ TH ꯕꯁꯟꯇꯤ ꯂꯩꯃꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯤꯑꯣꯏ 8 ꯑꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯄꯤꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯕ ꯅꯨꯄꯤ 3 ꯑꯁꯤ ꯑꯃꯔ ꯑꯣꯐ ꯃꯅꯤꯄꯨꯔ MMO ꯀꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯒ꯭ꯔꯥꯗ ꯑꯥꯔꯃꯤ ꯖꯋꯥꯟꯅꯤ ꯍꯥꯏꯖꯤꯟꯅꯔꯒ ꯅꯨꯄꯥ 2ꯅ ꯅꯨꯄꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯣꯏ 2ꯅ ꯆꯍꯤ 33 ꯁꯨꯔꯕꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯤ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯤꯡ ꯆꯟꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯊꯥꯖꯕ ꯎꯠꯇꯨꯅ ꯊꯦꯝꯂꯒ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯍꯣꯇꯦꯜ ꯑꯃꯗ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ-ꯆꯦ ꯑꯃꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯁꯨ ꯌꯥꯎꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯣꯊꯣꯔꯤꯇꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯍꯣꯇꯦꯜꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯒ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯇꯤꯝ ꯈꯥꯏꯗꯣꯛꯇꯨꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 2ꯗꯨ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯒ꯭ꯔꯥꯒꯤ ASP ꯍꯤꯃꯟꯇ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯇꯗꯤ ꯂꯤꯗ ꯈꯔ ꯐꯪꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯃꯁꯨꯡ BNS ꯁꯦꯛꯁꯟ 71 ꯒꯦꯡ ꯔꯦꯞꯀꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯔꯛꯄꯒꯟꯖ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯄꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯀꯝꯄ꯭ꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯃꯤ ꯖꯋꯥꯟꯅꯤ ꯍꯥꯏꯖꯤꯟꯅꯕ ꯃꯈꯣꯏ 2ꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯂꯤꯇꯔꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯅꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯗꯨꯅ ꯍꯣꯇꯦꯜꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯕꯗ ꯒꯟ ꯄꯣꯏꯟꯠꯇ ꯔꯦꯞ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯉꯔꯥꯡ ꯇꯣꯟꯖꯥꯡꯒꯤ Cdf Amadi Zraꯒ ꯈꯨꯠ ꯊꯣꯛꯅꯕꯗ CDFꯀꯤ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯁꯣꯟꯈꯥꯃꯨꯡ ꯑꯦꯂꯥꯏꯁ ꯃꯣꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯊꯥꯟꯂꯣꯟ ꯁꯕ ꯗꯤꯚꯤꯖꯟ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯔꯛꯂꯔꯣꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯗꯨꯝ ꯐꯨꯝꯈ꯭ꯔꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯐꯥꯒꯠꯄ ꯉꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯕꯤꯀꯥꯁ ꯂꯈꯤꯔꯥꯅ ꯃꯤꯌꯥꯝꯅ ꯑꯥꯏꯟ ꯀꯥꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯇꯞꯅ ꯇꯞꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯗꯤ ꯁꯦꯟꯇꯤꯅꯦꯜꯅ ꯊꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯍꯥꯏ
ꯃꯅꯤꯄꯨꯔꯗ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯕꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯃꯤꯌꯥꯝꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯕꯤꯀꯥꯁ ꯂꯈꯦꯔꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯇꯝ ꯑꯃꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯣꯏꯔꯝꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯪ ꯇꯞꯄ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯏꯪ ꯇꯞꯄ ꯊꯝꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯒꯤ ꯐꯒꯠꯂꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯥꯋꯔ ꯑꯦꯛ ꯑꯐꯁꯄꯥ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯆꯤꯐ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯕꯤꯀꯥꯁ ꯂꯈꯦꯔꯥꯅ ꯄꯜꯂꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅ ꯊꯥꯒꯠꯂꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯦꯗꯤꯀꯦꯜ ꯑꯃꯁꯨꯡ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯔꯤ ꯀꯣꯆꯤꯡ 8 ꯍꯥꯡꯗꯣꯛꯇꯨꯅ ꯅꯥꯒꯥꯂꯦꯟꯗ, ꯃꯅꯤꯄꯨꯔ, ꯇ꯭ꯔꯤꯄꯨꯔꯥ, ꯁꯥꯎꯊ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯀꯟꯅꯕ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯔꯔꯣꯏ꯫ ꯏꯁꯥꯅ ꯑꯦꯝ.ꯑꯦꯜ.ꯑꯦ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯅ ꯐꯝ ꯊꯥꯗꯣꯛꯄ ꯉꯝꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯠꯇ ꯊꯣꯛꯂꯛꯇꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯅꯥꯀꯩꯊꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯅꯕ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯅꯕ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯀꯩꯊꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟ ꯁꯕꯖꯦꯠ ꯁꯥꯕꯟ ꯃꯪꯒꯣꯜ ꯖꯥꯎꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯗꯦꯜꯂꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯕ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯁꯤꯡ ꯁꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯖꯅꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯒꯗꯕ ꯑꯗꯨꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯉꯝ ꯁꯥꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯈꯣꯏ ꯂꯩꯅ ꯂꯩꯅ ꯃꯌꯥꯝꯅ ꯂꯥꯎꯕ ꯍꯥꯏꯕꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ, ꯃꯤꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯝꯄꯥꯛꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯝꯒꯠꯄ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯇꯩꯅ ꯅꯣꯡꯃꯇ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟ ꯍꯧꯕ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ꯫ 1950ꯒꯤ ꯄꯔꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯂꯩꯍꯟꯈꯤꯕ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯃꯤꯇꯩꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯤꯇꯩ ꯍꯥꯠꯇꯣꯛꯂꯒ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ, ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯤꯇꯩꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯃꯤꯇꯩꯁꯤꯡ ꯇꯥꯟꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯟꯗꯥ ꯑꯃ ꯍꯧꯔꯛꯄꯅꯤ꯫ ꯂꯥꯟꯗꯥꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯝꯄꯥꯛꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ-ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯁꯤꯖꯤꯟꯅꯔꯛꯄꯅꯤ꯫ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯗꯅꯤ꯫ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯥꯡꯀꯛ ꯑꯃꯗ ꯀꯥꯎꯟꯇꯔ-ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯅꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯕ ꯄꯣꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯁꯅꯥꯀꯩꯊꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯁꯑꯣꯡꯕꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯇꯦꯟꯗꯣꯡꯌꯥꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯌꯨꯝꯅꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯑꯥꯏ.ꯑꯦꯝ.ꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥ 5 ꯆꯨꯞꯅ ꯇꯣꯂꯣꯞ ꯄꯤꯕꯤꯗꯅ ꯊꯝꯕꯤꯔꯦ꯫ ꯁꯤꯠ ꯁꯦꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯆꯥꯎꯅ ꯑꯋꯥꯠꯄ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯂꯥꯈ 6 ꯂꯣꯝꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ (ꯑꯥꯏ.ꯑꯦꯝ.ꯁꯤ)ꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯇꯂꯕ ꯊꯥ 5 ꯔꯣꯝꯒꯤ ꯇꯣꯂꯣꯞ ꯄꯤꯕꯤꯗꯅ ꯂꯩꯕꯗꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ, ꯑꯗꯨꯒ ꯑꯥꯏ.ꯑꯦꯝ.ꯁꯤꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯝꯐꯥꯜ ꯁꯍꯔ ꯁꯤꯠ ꯁꯦꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯇꯕꯗꯒꯤ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯥꯏ.ꯑꯦꯝ.ꯁꯤꯒꯤ ꯔꯦꯒꯨꯂꯔ ꯑꯦꯝꯄ꯭ꯂꯣꯌꯤ 100 ꯔꯣꯝ, ꯃꯥꯁꯇꯔ ꯔꯣꯜ ꯑꯦꯝꯄ꯭ꯂꯣꯌꯤ 110 ꯔꯣꯝ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯊꯥ 5ꯒꯤ ꯇꯣꯂꯣꯞ ꯄꯤꯕꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏ.ꯑꯦꯝ.ꯁꯤꯒꯤ ꯀꯤꯌꯔꯇꯦꯀꯔ ꯑꯃꯗꯤ ꯀꯣꯑꯣꯄꯔꯦꯇꯔꯁꯤꯡꯒꯤꯁꯨ ꯊꯥ 5
ꯇꯔꯨꯛꯀꯤ ꯇꯣꯂꯣꯞ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯁꯤꯠ ꯁꯦꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯝꯒ ꯆꯨꯅꯗꯕ ꯑꯣꯏꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯧꯖꯤꯛ IMCꯒꯤ ꯑꯣꯏꯅ JCB 3ꯈꯛ ꯂꯩ꯫ ꯃꯁꯤꯅ ꯕꯖꯥꯔ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯟꯅꯗꯕꯗꯒꯤ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯌꯥꯝꯗ꯭ꯔꯕꯗ JCB 9 ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ IMCꯒꯤ ꯑꯣꯏꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯃꯥꯏ ꯄꯨꯅꯔꯤꯕ ꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯃꯇꯝꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯅꯗ꯭ꯔꯦ ꯑꯃꯗꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯃꯗꯨꯅ ꯃꯇꯝꯒ ꯆꯨꯅꯕ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯗ꯭ꯔꯦꯁꯁꯤꯡ ꯏꯁꯨ ꯇꯧꯕꯤꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯁꯤꯠ ꯁꯦꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 19 ꯔꯣꯝꯒꯤ ꯊꯥꯎ ꯆꯥꯗꯤꯡ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗꯕꯗꯒꯤ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯁꯤꯗ ꯅꯨꯄꯤ ꯂꯦꯕꯔꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯂꯦꯕꯔꯁꯤꯡꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯋꯥꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯗꯝꯄꯤꯡ ꯁꯥꯏꯠ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯝꯅꯕꯒꯤꯗꯃꯛ ꯇꯦꯝꯄꯔꯦꯔꯤ ꯗꯝꯄꯤꯡ ꯁꯥꯏꯠ 3 ꯃꯊꯧ ꯇꯥꯔꯤ꯫ ꯃꯗꯨꯅ ꯏꯔꯣꯏꯁꯦꯝꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯅꯤꯗ ꯇꯦꯝꯄꯔꯦꯔꯤ ꯗꯝꯄꯤꯡ ꯁꯥꯏꯠ 3 ꯂꯤꯡꯈꯠꯅꯕꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯏꯝꯐꯥꯜ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯗꯕꯗꯒꯤ IMC ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯝꯕꯗꯒꯤ ꯏꯝꯐꯥꯜ ꯁꯍꯔ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯤ ꯂꯥꯈ 3 ꯔꯣꯝ ꯂꯩ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤꯗ ꯌꯨꯝꯂꯤꯡꯗꯨꯅ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯁꯣꯂꯤꯗ ꯋꯦꯁꯠ ꯀꯥꯔꯗ ꯄꯥꯏꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯃꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯗꯅ ꯄꯟꯊꯨꯡꯗ ꯍꯨꯟꯗꯣꯔꯛꯄ ꯑꯁꯤꯅ ꯏꯝꯐꯥꯜ ꯁꯍꯔ ꯃꯣꯠꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏ꯫ ꯁꯣꯂꯤꯗ ꯋꯦꯁꯠ ꯀꯥꯔꯗ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯈꯣꯝꯕ ꯂꯥꯛꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯏ꯫ ꯃꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯏꯟꯀꯝ ꯀꯥꯍꯟꯗꯨꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛꯇ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯂꯨ ꯅꯥꯟꯅ ꯊꯝꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ IMCꯒꯤ ꯑꯣꯏꯅ ꯕꯖꯦꯠꯇ ꯁꯦꯟꯐꯝ ꯃꯇꯤꯛ ꯆꯥꯅ ꯍꯥꯞꯄꯤꯗꯕ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯅꯤꯔꯒꯥ ꯔꯟ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯄꯅ IMCꯅ ꯃꯁꯥꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ IMCꯒꯤ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯕꯖꯦꯠꯀꯤ ꯁꯦꯟꯐꯝ ꯍꯥꯞꯄꯤꯗꯨꯅ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯩꯉꯥꯛꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯏꯟꯊꯨꯔꯒ PR ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLAꯁꯤꯡ ꯃꯌꯥꯏ ꯌꯥꯎꯗꯕ ꯀꯩꯒ ꯄꯥꯡꯈꯛꯅꯔꯦ꯫ PR ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯏꯟꯊꯨꯔꯒ PR ꯊꯝꯖꯤꯜꯂꯛꯈꯤꯕ ꯊꯥ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ BJPꯒꯤ MLAꯁꯤꯡꯅ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯋꯥꯆꯠ ꯋꯥꯅꯣꯝꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ MLAꯁꯤꯡꯅ ꯄꯨꯈꯠꯂꯛꯄ ꯍꯥꯏꯖ ꯅꯣꯟꯖꯕꯒꯤ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯝꯕ ꯃꯦꯖꯣꯔꯤꯇꯤ ꯀꯃꯥꯟꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ BJPꯒꯤ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJPꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯔꯒ PR ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯏꯂꯝ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜꯗ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯄꯦꯟꯗꯕꯒ ꯏꯔꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯡꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯎꯕ ꯐꯪꯉꯤ꯫ ꯁ꯭ꯇꯦꯠꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯦ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ PR ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯣꯏꯕꯗ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯔꯛ ꯍꯥꯡꯗꯅ ꯉꯥꯛ-ꯁꯦꯜꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯥꯛꯐꯣꯏꯕꯒꯤ ꯊꯕꯛꯁꯤꯡ ꯈꯨꯔꯛ ꯍꯥꯡꯗꯅ ꯆꯠꯊꯔꯛꯄꯗ PR ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ PR ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯁꯤꯟꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛ-ꯁꯦꯟꯕ ꯑꯃꯗꯤ ꯁ꯭ꯇꯦꯠꯅ ꯄꯥꯏꯈꯠꯄ ꯉꯝꯗꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯆꯤꯟ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯖꯥꯂꯤꯡꯉꯝ ꯁꯦꯝꯅꯕ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯈꯝ ꯊꯦꯡꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯁ꯭ꯇꯦꯠꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ PR ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯍꯟꯗꯣꯛꯍꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯅꯕ
ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯇꯩꯁꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯆꯪꯗꯨꯅ ꯃꯤꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯈꯨꯕꯝꯗ ꯂꯥꯏ ꯈꯨꯔꯝꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯑꯃꯗꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯗ ꯀꯔꯦꯝꯅꯕꯒꯤ ꯊꯕꯛꯁꯤꯡ ꯈꯝ ꯊꯦꯡꯅ ꯆꯠꯊꯕꯗ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯃꯨꯠꯊꯠꯂꯒ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯕꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯑꯃꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯚꯤꯛꯇꯤꯝ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯗꯥꯐꯝ ꯂꯩꯔꯛꯇꯕ ꯌꯥꯏ꯫